Sorbung Bangla the Central Force Singi Bunker Lokungaba Hayang Junction Nabahana River Kongjang Laksin Naba, Tampaki District Manga the Langak Namatam Kaktuba curfew Lautokre. Manipur gi irangda kuki furuk kinupi singi mathakta atamnana violence chathai haina UN na fonglakpa report India lingak na yaning de bofong dokladuna report adu yumpham yaudaba bhabna sagatpa wafamni haikre. Imphal District ki Meitei Singh na Khundaba Iko Khulgi Yum Singh da kuki Singh na leisile haina maral sirakli masida lengak na tumin leisingagi maram karikino haina mafam adugi miyam na hanglakli. Lupa Chahum Nibada Piu Yade Haibagi KRA gi Kadar Singh na Liangmai Naga Furuk Kimiyoi Ama Imphal Tamenglong Rota Kudarakre Naga Organization ACCA na matam kaptana total shutdown Lautokre. Ngasi lebasana Ozagi numit pangthokna Ozagi sinfamda lebasingbu ikai khumnaba utli Jahi asigi oina National Teachers Award Lautokpada Manipur dagi Ningthauzam Binoi yaurakle. Amasong Manipur Lengaki Department of Education Assistant na State Level Teachers Day yin thoram pangthokre. Oza Marida State Teachers Award piduna ikai khumnaba utkre.